ꯐꯣꯇꯣꯒꯁꯦ ꯍꯦꯛꯇ ꯊꯥꯒꯠꯄ ꯑꯗꯨꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯁꯦꯡꯗꯣꯛꯏꯅꯦꯕ ꯍꯧꯖꯤꯛ ꯑꯗꯨꯝꯕ ꯂꯩꯇꯦꯅ ꯑꯗꯨ ꯄꯨꯂꯤꯁꯅ ꯍꯥꯏꯗꯨ ꯆꯨꯝꯃꯤ ꯆꯨꯝꯗꯦꯗꯨꯁꯨ ꯃꯥꯒꯤ ꯃꯊꯛꯇ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯁꯟ ꯀꯩ ꯃꯌꯥꯝ ꯁꯦꯝꯃ ꯇꯧꯖꯔꯛꯈꯤꯅꯤ ꯉꯁꯤꯃꯛꯇꯗ ꯋꯥꯏꯐꯩ ꯃꯌꯥꯝ ꯔꯤꯂꯤꯖ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯅ ꯀꯩꯅꯣ ꯃꯩ ꯊꯥꯈ꯭ꯔꯦ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯄ ꯃꯩ ꯊꯥꯕ ꯅꯠꯇꯦꯕ ꯄꯥꯝꯗꯕꯒꯤ ꯃꯥꯒꯤ ꯄꯦꯟꯗꯕꯒꯤ ꯆꯠꯅꯕꯗꯨꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯒꯤ ꯃꯌꯨꯝꯗ ꯃꯅꯤꯄꯨꯔ ꯃꯌꯥꯝ ꯍꯧꯗꯅ ꯃꯩꯇꯩ ꯃꯌꯥꯝ ꯍꯧꯔꯒ ꯑꯗꯩ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯧꯔꯒ ꯏꯔꯥꯡꯒ ꯁꯥꯒꯠꯄ ꯃꯌꯥꯝ ꯑꯃ ꯊꯣꯛꯈꯤꯗꯨꯅꯤ ꯑꯗꯨꯒ ꯃꯦꯗꯤꯌꯥ ꯐꯦꯇꯔꯅꯤꯇꯤꯗ ꯑꯩꯈꯣꯏꯅ ꯅꯣꯠ ꯑꯣꯟꯂꯤ ꯕꯤꯖꯦꯄꯤ ꯁꯥꯏꯠ ꯍꯧꯖꯤꯛ ꯐꯝꯖꯔꯤꯕ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯥꯏꯀꯩꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯄꯥꯎ ꯐꯣꯡꯕꯤꯕ ꯃꯇꯝꯗ ꯃꯔꯤꯛ ꯆꯨꯝꯅ ꯑꯗꯩ ꯄꯥꯎꯁꯤ ꯆꯨꯝꯕ ꯐꯥꯎꯗ ꯍꯥꯏꯗꯣꯛꯑꯀꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯥꯏꯗꯣꯔꯒꯗꯤ ꯄꯥꯎꯗꯣ ꯖꯥꯇꯤꯒ ꯄꯟꯕꯤꯗꯕꯗ ꯇꯧꯔꯒꯗꯤ ꯁꯤ ꯃꯅꯤꯄꯨꯔꯤ ꯃꯁꯦꯟ ꯈꯠꯅꯩ ꯍꯥꯏꯕꯗꯨꯗꯤ ꯄꯥꯎꯁꯦ ꯃꯄꯥꯟꯒꯤ ꯁ꯭ꯇꯦꯠꯁꯤꯡꯅꯁꯨ ꯌꯥꯝ ꯂꯨꯝꯅ ꯂꯧꯗꯦꯕ ꯑꯗꯨꯒ ꯀꯨꯀꯤ ꯅꯥꯒꯥ ꯈꯠꯅꯔꯦ ꯀꯨꯀꯤ ꯃꯩꯇꯩ ꯈꯠꯅꯔꯦ ꯃꯩꯇꯩ ꯄꯥꯡꯒꯟ ꯈꯠꯅꯔꯦꯒꯗꯤ ꯀꯅꯥꯒꯨꯝꯕ ꯌꯨꯉꯥꯎꯕ ꯑꯃ ꯈꯠꯅꯕ ꯀꯥꯟꯗ ꯖꯥꯇꯤ ꯍꯦꯛꯇ ꯄꯜꯂ ꯍꯨꯔꯥꯟꯕ ꯑꯃ ꯐꯥꯕꯗ ꯑꯗꯨꯒꯤ ꯄꯥꯡꯒꯟꯅ ꯍꯨꯔꯥꯜꯂꯦꯅ ꯍꯥꯏꯕ ꯌꯥꯗꯦꯕ ꯃꯩꯇꯩꯅ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕ ꯌꯥꯗꯦꯕ ꯃꯥꯏ ꯃꯣꯍꯃꯗ ꯑꯗꯨꯅ ꯀꯩꯅꯣ ꯄꯣꯠ ꯍꯨꯔꯥꯜꯂꯦ ꯃꯃꯤꯡꯗꯣ ꯑꯗꯨꯝ ꯍꯥꯏꯌꯣꯕ ꯃꯩꯇꯩꯒꯤ ꯑꯦꯜ ꯇꯣꯝꯕꯅ ꯄꯣꯠ ꯍꯨꯔꯥꯜꯂꯦ ꯍꯥꯏꯌꯣꯕ ꯑꯗꯨ ꯖꯥꯇꯤ ꯄꯜꯂꯒ ꯇꯧꯅꯗꯕ ꯃꯦꯗꯤꯌꯥꯗꯁꯨ ꯑꯗꯨꯝꯕ ꯑꯃ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯥꯡꯗꯗꯤ ꯏꯁꯨꯁꯦ ꯐ꯭ꯂꯦꯠ ꯇꯧꯋꯦꯕ ꯀꯩꯅꯣꯝ ꯍꯥꯏꯕꯗ ꯚꯥꯏꯔꯦꯜ ꯍꯦꯛꯇ ꯑꯣꯏꯌꯦꯕ ꯄꯣꯁ ꯃꯆꯥ ꯑꯃꯈꯛꯅ ꯑꯗꯨꯝꯕ ꯊꯥꯛ ꯊꯣꯛꯇꯅꯕ ꯃꯦꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯍꯥꯏꯕꯁꯦ ꯁ꯭ꯔꯤ ꯈꯦꯝꯆꯥꯟ ꯃꯇꯣꯝꯇꯅ ꯄꯨꯔꯛꯄ ꯉꯝꯃꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯨꯔꯛꯀꯗꯕꯅꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯁꯨ ꯃꯅꯤꯄꯨꯔꯤꯅꯦꯁ ꯍꯥꯏꯁꯤꯅ ꯃꯥꯡꯗ ꯊꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯨꯔꯛꯀꯅꯤ ꯃꯗꯨꯒꯤ ꯈꯣꯡꯆꯠꯇꯨꯗꯗꯤ ꯁ꯭ꯔꯤ ꯈꯦꯝꯆꯥꯟꯁꯦ ꯌꯥꯝꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯆꯪꯁꯤꯜꯂꯦ ꯃꯥꯒꯤ ꯊꯕꯛ ꯈꯔꯁꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯦꯟꯕꯤꯔꯤ ꯑꯗꯨ ꯃꯁꯤ ꯂꯣꯏꯕ ꯅꯠꯇꯦ ꯍꯧꯕꯗ ꯉꯥꯏꯔꯤ ꯃꯈꯥ ꯇꯥꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯃꯗꯨ ꯉꯝꯖꯒꯦ ꯍꯥꯏꯗꯅ ꯅ꯭ꯌꯨ ꯇꯤꯚꯤꯒꯤ ꯈꯨꯠꯊꯥꯡꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯈꯨꯔꯨꯝꯃꯒ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯄꯥꯔꯇꯤꯗꯨꯅ ꯄꯤꯕꯤꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛꯀꯤ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯕ ꯀꯩꯅꯣ ꯇꯧꯕ ꯍꯥꯟꯅ ꯁꯦꯝꯕꯗ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏꯗ ꯑꯃ ꯌꯥꯎꯏ ꯍꯧꯖꯤꯛ ꯃꯔꯁ ꯇꯧꯔꯛꯑꯒ ꯖꯤꯔꯤꯕꯥꯝꯒꯤ ꯑꯁꯐꯎꯗꯤꯟꯁꯦ ꯃꯥꯒꯤꯁꯨ ꯃꯥꯏ ꯃꯊꯛꯇ ꯀꯦꯁꯀ ꯃꯌꯥꯝ ꯂꯩꯅꯔꯤ ꯍꯥꯏꯗꯤ ꯗꯥꯛꯇꯔ ꯔꯕꯤ ꯍꯣꯏꯅ ꯃꯥꯁꯦ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯒꯗꯕꯅꯤ ꯃꯥꯁꯦ JDUꯗ ꯀꯥꯔꯒ ꯀꯃꯥꯏꯅ ꯑꯦꯟꯇꯤ ꯗꯤꯐꯦꯛꯁꯟ ꯂꯣ ꯂꯩꯅ BJP ꯌꯥꯎꯔꯤꯅꯣ ꯃꯥꯁꯤ ꯍꯤꯡꯕꯁꯤꯕꯨ ꯈꯪꯗꯦ ꯑꯗꯨꯗꯤ ꯁ꯭ꯄꯤꯀꯔꯒꯤ ꯆꯦꯝꯕꯔꯗ ꯁꯤꯟ ꯇꯧꯔꯒ ꯂꯩꯈ꯭ꯔꯕꯅꯤ ꯀꯦꯁ ꯑꯣꯏꯅ ꯇꯧꯅꯗꯅ ꯑꯗꯨꯝꯕ ꯊꯥꯛ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ BJPꯒꯤ ꯖꯥꯏꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯤꯗꯔ ꯃꯌꯥꯝꯁꯨ ꯋꯥꯁꯛꯄ ꯌꯥꯎꯔꯛꯇ꯭ꯔꯤꯕꯅꯦꯕ ꯍꯥꯟꯅ ꯑꯍꯨꯝꯂꯛꯀ ꯀꯥꯔꯛꯑꯕ ꯁ꯭ꯔꯤ ꯕꯤꯁꯣꯖꯤꯠ ꯂꯩꯔꯤ ꯗꯥꯛꯇꯔ ꯔꯥꯙꯦꯁ꯭ꯌꯥꯝ ꯂꯩꯔꯤ ꯔꯥꯙꯦꯁ꯭ꯌꯥꯝ ꯑꯅꯤꯃꯛꯅꯤ ꯑꯅꯤꯃꯛ ꯗꯥꯛꯇꯔ ꯑꯣꯏꯔꯦ ꯍꯧꯖꯤꯛ TS ꯔꯥꯙꯦꯁ꯭ꯌꯥꯝ ꯑꯗꯒꯤ Y ꯔꯥꯙꯦꯁ꯭ꯌꯥꯝ ꯑꯗꯩ ꯑꯇꯣꯞꯄ ꯂꯤꯗꯔ ꯃꯌꯥꯝ ꯑꯃ ꯁ꯭ꯔꯤ ꯕꯁꯟꯇ ꯑꯗꯒꯤ ꯍꯥꯟꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯅꯤ ꯁꯤ ꯌꯥꯏꯃ ꯗꯤꯡꯒꯣ ꯑꯗꯒꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯕ ꯌꯥꯕ BJPꯒꯤ ꯃꯩꯇꯩ ꯂꯤꯗꯔ ꯃꯌꯥꯝ ꯑꯃ BJP ꯂꯤꯗꯔ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛ ꯌꯥꯎꯗ꯭ꯔꯤꯕ ꯃꯁꯤ ꯌꯥꯎꯗꯕ ꯇꯧꯔꯛꯇꯕ ꯃꯌꯥꯝꯗꯣ ꯍꯌꯦꯡꯗꯤ ꯄꯥꯔꯂꯤꯌꯥꯃꯦꯟ ꯂꯣꯏꯔꯗꯧꯅꯤꯅ ꯄꯥꯔꯂꯤꯌꯥꯃꯦꯟ ꯂꯣꯏꯔ ꯃꯇꯨꯡꯗ ꯈꯟꯅꯔꯒ NDAꯒꯤꯁꯨ ꯀꯅꯥ ꯍꯥꯞꯀꯠꯀꯗꯕ ꯑꯗꯒꯤ ꯀꯨꯀꯤ ꯅꯥꯒꯥ ꯂꯥꯛꯈꯤꯅꯤ ꯍꯧꯖꯤꯛꯁꯤꯗꯩꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯔꯛꯀꯅꯤ NPF ꯍꯥꯟꯅ ꯌꯥꯎꯔꯝꯃꯤꯅꯤ ꯑꯗꯨꯒ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯛꯇꯩ ꯍꯥꯟꯅ ꯃꯟꯇ꯭ꯔꯤ ꯑꯅꯤ ꯑꯣꯏꯔꯝꯃꯤꯅꯤ ꯃꯣꯏꯒꯤ ꯂꯥꯛꯈꯤꯅꯦꯕ ꯑꯅꯤ ꯂꯥꯛꯈꯤꯗꯣꯔꯤꯕꯅꯤ ꯁꯤꯁꯨ ꯃꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯔꯛꯇꯒꯤ ꯄꯥꯔꯇꯤ ꯃꯔꯛꯇꯒꯤ ꯃꯣꯏꯒꯤ ꯂꯤꯗꯔ NPFꯀꯤ ꯃꯤꯗꯣ ꯌꯥꯎꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ NPFꯁꯦ ꯑꯩꯅ ꯁꯤꯒꯤ ꯀꯦꯟꯗꯤꯗꯦꯠ MLAꯁꯦ ꯈꯪꯅꯩ ꯀꯥꯏꯅ ꯁ꯭ꯔꯤ ꯈꯦꯝꯆꯥꯟꯒꯤ ꯄꯦꯔꯣꯒꯦꯇꯤꯞꯅꯦꯅ ꯍꯦꯛꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯥꯞꯆꯤꯟꯕ ꯌꯥꯕ ꯅꯠꯇꯦꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤꯗꯤ ꯃꯥꯏ NDAꯒꯤ ꯑꯦꯂꯥꯏꯟꯁ ꯃꯛꯇ ꯇꯧꯅꯔꯛꯀꯗꯕꯅ ꯄꯥꯔꯇꯤꯒꯤ ꯑꯍꯥꯟꯕ ꯔꯥꯎꯟꯒꯤ ꯑꯣꯏꯅ ꯁꯤ ꯈꯛꯇꯪ ꯍꯥꯟꯅ ꯇꯧꯁꯦꯅ ꯍꯥꯏꯅꯕ ꯀꯔꯤꯒꯤ ꯂꯩꯕꯗꯒꯤ ꯍꯧꯖꯤꯛ ꯇꯧꯔꯛꯇꯧꯕ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯅꯤ ꯃꯤꯅꯤꯁꯇꯔ ꯀꯨꯏꯅ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯀꯩꯅꯣꯅ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯗꯥꯛꯇꯔ ꯔꯕꯤ ꯍꯣꯏꯅ ꯄꯤꯕꯤꯔꯤꯕ ꯁꯖꯦꯁꯟ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯧꯁꯤꯟꯖꯒꯦ ꯃꯣꯏ ꯍꯧꯖꯤꯛ ꯍꯥꯏꯁꯤ ꯗꯂꯥ ꯗꯂꯤꯒꯤ ꯋꯥ ꯑꯝꯇ ꯂꯩꯇ꯭रे ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯊꯨꯅ ꯄꯤꯁ ꯔꯦꯁꯇꯣꯔ ꯇꯧꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤꯕꯗꯤ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯃ ꯍꯥꯏꯖꯔꯤꯕꯗꯤ ꯍꯧꯖꯤꯛ ꯅꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯃꯅꯤꯄꯨꯔꯒꯤ ꯂꯣꯏ ꯆꯪꯕ ꯌꯥꯕ ꯈꯣꯠꯄ ꯂꯩꯕꯅꯤꯅ ꯁꯥꯟꯇꯤ ꯄꯨꯔꯛꯄꯗ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯉꯥꯛꯇ ꯍꯥꯏꯔꯦ ꯀꯨꯀꯤꯅ ꯍꯥꯏꯕꯁꯦ ꯀꯩꯝ ꯊꯥꯖꯗ꯭ꯔꯦ ꯃꯩꯇꯩꯅ ꯍꯥꯏꯕꯁꯦ ꯀꯨꯀꯤꯅ ꯊꯥꯖꯕꯤꯗꯦ ꯀꯨꯀꯤꯅ ꯍꯥꯏꯕꯁꯦ ꯊꯥꯖꯗꯦꯕ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯒ ꯀꯨꯀꯤ ꯃꯔꯛꯇꯁꯨ ꯃꯩꯇꯩ ꯀꯟꯕꯤꯔꯛꯄꯒ ꯌꯥꯎꯋꯦꯕ ꯊꯣꯛꯏꯉꯩ ꯊꯧꯗꯣꯛ ꯃꯔꯛꯇꯨꯗ ꯂꯥꯟ ꯃꯅꯨꯡꯗꯨꯗ ꯑꯗꯣ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯗꯁꯨ ꯑꯗꯨꯝꯕ ꯄꯣꯠꯇꯣ ꯀꯨꯀꯤꯅ ꯃꯩꯇꯩ ꯀꯜꯂꯛꯑꯦꯒꯗꯣ ꯍꯥꯏꯕꯤꯒꯗꯧꯅꯦꯕ ꯑꯗꯨꯒ ꯃꯗꯨꯒꯤ ꯄꯥꯎꯗꯣ ꯁꯟꯗꯣꯛꯄꯁꯦ ꯃꯩꯇꯩꯅ ꯍꯥꯏꯕ ꯀꯥꯟꯗ ꯀꯨꯀꯤꯅ ꯍꯥꯏꯕ ꯀꯥꯟꯗ ꯊꯥꯖꯗꯦꯕ ꯑꯗꯨ ꯃꯩꯇꯩ ꯄꯥꯡꯒꯜꯅ ꯍꯥꯏꯗꯤ ꯊꯥꯖꯩꯌꯦꯕ ꯃꯣꯏꯗꯤ ꯆꯪꯕ ꯌꯥꯕꯅꯤꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯩꯇꯩ ꯑꯃ ꯐꯨꯔꯒ ꯀꯨꯀꯤꯅ ꯃꯗꯣ ꯀꯜꯂꯒ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯊꯥꯗꯣꯛꯄꯤꯔꯛꯏ ꯀꯥꯏꯅ ꯃꯩꯇꯩꯅꯁꯨ ꯀꯨꯀꯤ ꯃꯌꯥꯝ ꯑꯃ ꯀꯜꯂꯤꯕ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛꯀꯤ ꯃꯅꯨꯡꯗ ꯄꯜꯂꯦꯟꯗ ꯀꯩꯀꯩꯗ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅꯒ ꯂꯩꯕꯅꯦ ꯏꯚꯟ ꯂꯤꯇꯥꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅꯕꯅꯦ ꯃꯩꯇꯩ ꯆꯪꯕ ꯌꯥꯗꯦ ꯀꯩꯅꯣ ꯆꯪꯕ ꯌꯥꯗꯦ ꯂꯤꯇꯥꯁꯦ ꯃꯩꯇꯩ ꯀꯨꯏꯔꯦꯕ ꯆꯪꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯂꯩꯉꯩ ꯀꯩꯝꯇ ꯊꯤꯡꯉꯝꯗꯦ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯨꯗꯤ ꯇꯁꯦꯡꯃꯛꯇꯤ ꯂꯤꯇꯥꯒꯤꯁꯨ ꯉꯁꯥꯏ ꯑꯦꯟꯀꯔꯅ ꯍꯥꯏꯕꯗꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯀꯩꯅꯣ ꯇꯧꯕꯗ ꯑꯩꯉꯣꯟꯗ ꯀꯣꯏꯁꯟ ꯑꯣꯏꯅ ꯍꯪꯕꯤꯒꯗꯕꯅꯤ ꯑꯗꯨꯝꯇꯁꯨ ꯈꯤꯇꯪ ꯀ꯭ꯂꯥꯔꯤꯐꯥꯏ ꯇꯧꯖꯒꯦ individual level khатnabane thawdong macha amkhak si merik tei ma yawi thon ba social media ke ge mams na flap toraga tawdagi si yong thokimne aduna social media gi mapangan je adu ki matikal le hujik viral posting asaba ai haje AI technology la kan dadi thok tom thok to ge doctor tawraga semdok ba ngalang malhan ba ga to na hujik ti akhoi gi level sida khangi ba akhoi ni san nainari ba thak sina ta ba technology gi thak la kan dadi aroi bi thak to ne buji tawdari ba mechanism map se adu si na kan da ngasai gi matang chana thinghode na haibdo akhoi na sason paijemna matang cha ba hibisu haije ge ba
ꯍꯧꯖꯤꯛ ꯏꯃꯨꯡ ꯐꯦꯃꯤꯂꯤ ꯒꯃꯦꯟ ꯅꯠꯇꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯑꯩꯒꯤ ꯏꯆꯥꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯅꯠꯇ꯭ꯔꯒ ꯏꯅꯥꯎꯄꯥꯅ ꯀꯩꯗꯧꯔꯤꯒꯦꯁꯦ ꯑꯩꯈꯣꯏꯒꯤ ꯅꯦꯀꯦꯠ ꯍꯥꯏꯅ ꯂꯣꯏ ꯌꯦꯡꯉ ꯀꯩꯗꯧꯔꯤꯁꯤ ꯉꯝꯗꯦ CCTV ꯈꯤꯜꯂꯦ ꯑꯩ ꯌꯨꯝꯗ ꯑꯩ CCTVꯅ ꯂꯣꯏꯅ ꯎꯕ ꯉꯝꯗꯦꯕ ꯍꯧꯖꯤꯛ ꯃꯥꯒꯤ ꯔꯨꯝꯗ ꯈꯤꯟꯗꯕ ꯖꯒꯥꯗ ꯑꯗꯨꯅ ꯌꯦꯡꯁꯟꯕꯗꯨ ꯑꯩꯈꯣꯏꯅ ꯁꯥꯁꯣꯟ ꯇꯧꯖꯔꯤꯕꯅ ꯍꯦꯛ ꯉꯔꯥꯡ ꯃꯤ ꯑꯃ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯑꯝꯃꯦ ꯃꯣꯏ 15 ꯀꯨꯟꯅ ꯐꯥꯗ꯭ꯔꯤ ꯀꯩꯒꯤꯅꯣꯒ ꯍꯥꯏꯔꯛꯄ ꯑꯗꯨꯝꯕ ꯑꯦꯔꯤꯌꯥꯗꯨꯗꯗꯤ ꯍꯣꯏ ꯉꯔꯥꯡ ꯐꯥꯗ꯭ꯔꯕꯅꯤꯅ ꯉꯔꯥꯡꯒꯤꯗꯣ ꯑꯩꯈꯣꯏ ꯐꯥꯗꯦꯗꯨꯗꯤ ꯑꯩꯈꯣꯏ ꯌꯥꯖꯒꯦ ꯑꯗꯨꯒ ꯐꯥꯕ ꯒꯥꯏꯁꯤꯁꯨ ꯍꯦꯛꯇ ꯇꯔꯥꯏꯅꯒ ꯍꯦꯛꯇ ꯌꯥꯕ ꯄꯣꯠ ꯅꯠꯇꯦꯕ ꯁꯤ BJPꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯃꯌꯥꯝꯗ BJP ꯄꯥꯟꯗꯕꯁꯨ ꯂꯩꯕ ꯃꯣꯏꯔꯣꯝꯗꯁꯨ ꯔꯥꯏꯑꯣꯠ ꯃꯌꯥꯝ ꯑꯃ ꯊꯣꯛꯏꯕ ꯔꯥꯏꯑꯣꯠꯀꯤꯗ ꯈꯨꯠ ꯊꯥꯕꯁꯤꯒ ꯆꯨꯝꯅꯒꯤ ꯈꯠꯅꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯦꯁꯀ ꯌꯥꯝ ꯈꯦꯠꯅꯩꯌꯦꯕ ꯃꯤ 50-60ꯅ ꯃꯤ ꯃꯌꯨꯝ ꯊꯥꯗꯣꯛꯔꯝꯃꯦꯕ ꯐꯨꯇꯦꯖ ꯍꯥꯏꯗꯣ ꯀꯅꯥꯅꯣ ꯈꯪꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯆꯤꯡꯁꯤꯜꯂꯒ ꯑꯗꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏ ꯑꯗꯥꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯒꯤ ꯃꯐꯝꯗꯨꯒꯤ ꯃꯤ ꯀꯌꯥ ꯇꯥꯟꯅꯔꯒ CID ꯀꯩꯀꯩꯗꯣ ꯁꯤꯅꯤ ꯆꯤꯡꯊꯣꯛꯑꯒ ꯐꯥꯕꯗꯨꯗꯤ ꯌꯥꯅꯦꯕ ꯉꯁꯤ ꯕꯣꯔꯗꯔ ꯁ꯭ꯇꯦꯠꯇꯅ ꯑꯃꯨꯛ ꯍꯦꯟꯗꯣꯛꯑꯦꯕ ꯃꯣꯔꯦꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦ ꯀ꯭ꯔꯥꯏꯝ ꯑꯃ ꯃꯥ ꯇꯃꯨꯔꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯕ ꯌꯥꯏꯕ ꯇꯃꯨꯁꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯅꯠꯇꯦ ꯃ꯭ꯌꯥꯟꯃꯥꯔꯅꯤ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯒ ꯐꯥꯕ ꯌꯥꯗꯦ ꯐꯥꯅꯕꯒꯤ ꯅꯤꯌꯣꯝ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯒ ꯍꯣꯏ ꯑꯩꯈꯣꯏꯅ ꯁꯥꯁꯣꯟ ꯇꯧꯖꯕꯅꯤꯅ ꯀꯩꯅꯣꯒꯤ BJP ꯒꯚꯔꯟꯃꯦꯟꯠ ꯑꯣꯏꯖꯕꯅꯤꯅ ꯂꯤꯇꯥꯟꯒꯤ ꯊꯧꯗꯣꯛꯇꯨꯗꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯜꯂꯒ ꯃꯤ ꯐꯥꯕ ꯄꯨꯟꯗꯨꯗꯤ ꯄꯕ꯭ꯂꯤꯛꯇ ꯐꯥꯔꯁꯨ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕꯁꯨ ꯂꯩꯔꯝꯒꯅꯦꯕ ꯃꯤ ꯑꯃ ꯐꯥꯔ ꯃꯤ 50 ꯃꯥꯒ ꯆꯠꯃꯤꯟꯅꯕꯗꯣ ꯀꯅꯥꯅꯣ ꯍꯪꯗ꯭ꯔꯒꯗꯤ ꯐꯥꯔꯤ ꯃꯤꯗꯨ ꯉꯥꯛꯇ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦꯕ ꯐꯥꯕ ꯈꯣꯠꯄꯒꯤ ꯊꯕꯛꯇꯨꯗꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯅꯔꯦꯕꯜ CMꯅ ꯇꯧꯔꯦ ꯑꯗꯨꯒ ꯄꯕ꯭ꯂꯤꯛ ꯗꯣꯃꯦꯟꯗ ꯂꯥꯛꯄ ꯑꯦꯔꯤꯌꯥ ꯑꯃ ꯂꯩꯅꯦꯕ ꯃꯤ ꯑꯃꯈꯛ ꯐꯥꯔ ꯍꯥꯏꯗꯣꯛꯎꯔꯒꯗꯤ ꯂꯣꯏ ꯆꯦꯟꯈꯤꯗꯣꯏꯅꯦꯕ ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯖꯦꯀꯤꯗꯨ ꯐꯥꯈ꯭ꯔꯦ ꯍꯥꯏ ꯀꯥꯟꯗ ꯖꯦꯀꯤꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯆꯠꯂꯝꯕ ꯃꯌꯥꯝꯗꯣ ꯇꯣꯝ ꯗꯤꯛ ꯍꯦꯛ ꯃꯌꯥꯝꯗꯨꯗꯤ ꯂꯣꯠꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯍꯣꯝꯒꯤ ꯊꯕꯛ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯀ꯭ꯔꯥꯏꯝ ꯄꯦꯔꯦꯠ ꯃꯇꯝ ꯋꯥꯔ ꯇꯥꯏꯞ ꯁꯤꯆꯨꯋꯦꯁꯟ ꯑꯩꯈꯣꯏ ꯁꯥꯁꯣꯟ ꯇꯧꯒꯦ ꯀꯥꯟꯗ ꯄꯪꯍꯥ ꯍꯔꯥꯎꯅꯤꯡꯉꯥꯏ ꯑꯣꯏꯕ ꯅꯠꯇꯦꯕ BJPꯅ ꯄꯥꯏꯔꯦ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯣꯏ ꯇꯧꯕ ꯌꯥꯕ ꯃꯇꯥꯡ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯃꯌꯥꯝ ꯑꯇꯣꯞꯄ ꯔꯥꯖꯅꯤꯇꯤ ꯃꯌꯥꯝ ꯍꯨꯟꯗꯣꯛꯄ ꯌꯥꯕꯗꯤ ꯍꯧꯖꯤꯛ ꯗꯥꯛꯇꯔ ꯔꯕꯤꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯁꯖꯦꯁꯟ ꯃꯌꯥꯝ ꯂꯧꯁꯤꯟꯖꯔꯤꯁꯤꯅꯦ ꯑꯩ ꯑꯣꯅꯔꯦꯕꯜ CMꯗ ꯇꯝꯗꯣꯔꯤꯅꯤ ꯁꯨꯃꯥꯏꯅ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯥꯏꯀꯩ ꯁꯥꯔ ꯈꯦꯝꯆꯥꯟ ꯊꯥꯒꯠꯄꯤꯔꯛꯏ ꯑꯅꯧꯕ ꯑꯣꯖꯥ ꯄꯁꯟꯇꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯒꯚꯔꯟꯃꯦꯟꯠ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯌꯥꯝꯅꯁꯨ ꯃꯇꯝ ꯁꯥꯡꯕꯁꯨ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏ 2027ꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯇꯦꯟꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯧꯒꯗꯕ ꯊꯕꯛꯅ ꯃꯌꯥꯝ ꯌꯥꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝ ꯑꯃꯁꯨ ꯐꯦꯁ ꯇꯧꯕ ꯌꯥꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁꯨ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ 3 ꯐꯥꯅꯤꯡꯆꯠ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯀꯣꯟꯐ꯭ꯂꯤꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯆꯠꯄ ꯌꯥꯗꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤ ꯑꯩꯈꯣꯏ ꯆꯪꯅꯕ ꯌꯥꯗꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯂꯤꯗꯔꯁꯤꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝ ꯑꯃꯈꯛꯁꯨ ꯐꯦꯁ ꯇꯧꯕ ꯉꯔꯥꯡꯃꯛꯇꯁꯨ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯗ ꯑꯩꯈꯣꯏ ꯃꯥꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒ IDPꯁꯤꯡꯒ उनरखिबदुगी मतुंगदा अमुक कुकी एनपी जिरीबामगी माइकेदगी अमुक फोंदोरेबसे कुकी कुकी जो लीडर सिंगा उनखिबगी वरी सनाबखिबगी पोतो अरानबनी याबंग अमुक हाबगी पोट अमखक्सु फोंदोरकपा हाबा तारे अदु इतारदि हुजिक लेरिबसे थबक्सि तौबा मतमदा कोई चैलेंजेस म्याम दि फेस तौगदोरिबनी अदु इतारगदी challenges मैम लेरसु लेना अखोगी मणिपुर की पीस लोम द लाकनबगी दमकता अखोगी लीडर सिना तुकी मदिक कनदि होनरी कमाय थमिनिंग ओजा हौजिकसी नुमित निपानीदा ngairiba government si wafum oina thamjage hoi political party khudum ki asoiba leinani khogi Dr. Rabi hogi kangbu gi soiba leiramgani mamang pamde khogi su leijei leibido mayam dum haibisni ana Dr. Rabi na haiba potu ai accept tawjei aduwa aina thamjaningi di Manipuri miyam da New TV ki kuthang da anuwa si khemchana lusingba sarkar che mayam thajabiyo ba yes not only maitai pangal naga antar kuki amakhakta haibana te ani haije si ngasai koi lanet sar mani na thambi khre sri khemchan se maitai gi chief minister na te Manipur gi chief minister ni haibu se koi thabak na utpa hore mayam ne yabire akhoi ge yanada ba kanu ne haiba ta unabda nga ha ge launa khona ta political party gi leader Sri MP oza Bimol ga cake kakminaraga jet kano spice jet ki kano to bogi Guwahati Kolkata Mumbai wo pai ge do wa anu bo flight ma lak ko gi sanga ba kano to to ut khre ba mani myam na PNB Congress na su peli BJP na su ato do political party myam su aduga tonga tonga dharma tonga tonga jati myam su pele aduga handak ki anu sarkar sina Sri Khemchan gi dream ma le jei ba ma thabak no su le mana high se Manipuri ne saibse sida hana khoi changchen je ba peace restore to bai je Congress wa tom dana moi BJP mo tom dana moi MLA humfu ne ya roi ba every individual gi responsibility darkar le ba individual samo aina paite kuki mar naga maitai pangan gan tor ya roi ba akhoi lemak se Manipuri ne Manipuri oire se bujikti Manipuri ta ga di akhoi ai maitai de hana je ge maitai ni na akhoi maitai si akhoi Myanmar da su khundai ba Myanmar kuda na Myanmar is maitai haiba admai to na Bangladesh ta khoi maitai lejei admai to na Assam da su leidi Manipur lai bis ko na khana biyo hana Manipur lai ba jati myam je khoi Manipur se magi mai brand gi magi jati du gi manung da aina
ꯀꯩꯅꯣꯕꯨꯗꯤ ꯃꯩꯇꯩ ꯄꯥꯡꯒꯟ ꯍꯥꯟꯅ ꯍꯥꯏꯖꯒꯦꯀꯣ ꯃꯩꯇꯩ ꯄꯥꯡꯒꯟꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟꯁꯦ ꯑꯇꯣꯞꯄ ꯄ꯭ꯔꯤꯊꯤꯕꯤ ꯂꯩꯕꯥꯛ ꯑꯝꯇꯗ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯀꯩꯅꯣꯒꯤ ꯏꯃꯥꯒꯤ ꯃꯆꯥꯅꯤ ꯑꯗꯨꯅ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯥꯏꯔꯤꯅꯦꯕ ꯑꯇꯣꯞꯄꯗꯤ ꯃꯨꯁꯂꯤꯝ ꯍꯥꯏꯔꯤꯅꯦꯕ ꯑꯗꯨꯅ ꯑꯇꯣꯞꯄ ꯖꯒꯥꯁꯤꯡꯗ ꯂꯩꯕꯗꯨꯗꯤ ꯃꯨꯁꯂꯤꯝ ꯑꯣꯏꯅ ꯍꯥꯏꯒꯗꯣꯏꯅꯦꯕꯨ ꯃꯩꯇꯩ ꯄꯥꯡꯒꯟ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯂꯩꯔꯤꯕꯅ ꯃꯅꯤꯄꯨꯔꯤ ꯄꯥꯡꯒꯟ ꯍꯥꯏꯔꯒ ꯂꯩꯖꯔꯤꯕꯅꯤꯅ ꯁꯤꯁꯨ ꯑꯇꯣꯞꯄ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛ ꯑꯝꯇꯗ ꯂꯩꯕ ꯃꯨꯁꯂꯤꯝꯁꯤꯒ ꯃꯥꯟꯅꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯕ꯭ꯂꯠꯇ ꯆꯞ ꯃꯥꯟꯅꯔꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯃꯔꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯩꯇꯩ ꯑꯃꯨꯛ ꯍꯥꯏꯒꯦꯕ ꯃꯩꯇꯩ ꯍꯥꯏꯕꯁꯤꯁꯨ ꯖꯥꯇꯤ ꯑꯣꯏꯅ ꯂꯩꯕ ꯅꯠꯇꯦ ꯃꯩꯇꯩꯁꯤ ꯌꯦꯛ ꯁꯂꯥꯏ ꯀꯩ ꯃꯌꯥꯝ ꯄꯨꯁꯤꯜꯂꯒ ꯃꯩꯇꯩ ꯄꯥꯡꯒꯟ ꯌꯥꯎꯈ꯭ꯔꯦ ꯑꯩ ꯕꯥꯏ ꯁꯦꯞ ꯑꯩ ꯕꯥꯃꯣꯟꯅꯤ ꯕ꯭ꯔꯥꯍꯃꯤꯟ ꯑꯩꯁꯤ ꯌꯨ ꯄꯤꯒꯤ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯒꯨꯖꯔꯥꯠꯀꯤ ꯕꯥꯃꯣꯟꯗꯨ ꯅꯠꯇꯦꯕ ꯑꯩꯁꯨ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯡꯒꯜ ꯗꯥꯛꯇꯔ ꯔꯕꯤ ꯍꯣꯏꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯒꯤ ꯏꯃꯥ ꯅꯤꯉꯣꯟꯗꯣ ꯃꯩꯇꯩ ꯅꯤꯉꯣꯟꯅꯤ ꯑꯗꯨꯒ ꯄꯣꯛꯈ꯭ꯔꯒ ꯑꯗꯒꯤ ꯃꯌꯥꯡ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯕꯥꯃꯣꯟꯁꯤꯡꯗꯣ ꯀꯩꯅꯣ ꯈꯨꯟꯗꯥꯔꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯕꯥꯃꯣꯟ ꯑꯣꯏꯖꯈ꯭ꯔꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯤ ꯕꯥꯃꯣꯟ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯕ꯭ꯔꯥꯍꯃꯤꯟ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯂꯩꯖꯩꯑꯕ ꯑꯗꯨꯅ ꯅꯥꯒꯥꯁꯨ ꯍꯧꯖꯤꯛ ꯍꯥꯏꯗꯨꯅꯤ ꯅꯥꯒꯥ ꯍꯥꯏꯕ ꯂꯩꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯑꯣꯟꯊꯣꯛꯅꯦ ꯀꯨꯀꯤꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯃꯅ ꯍꯧꯖꯤꯛ ꯊꯥꯗꯧꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯆꯠꯂꯤꯁꯤꯅꯦꯕ ꯃꯥꯏꯀꯦꯜ ꯂꯝꯖꯥ ꯊꯥꯡꯉꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯔ ꯌꯥꯎꯔꯛꯏꯅꯦꯕ ꯃꯥꯔ ꯀꯥꯡꯕꯨ ꯑꯃ ꯊꯣꯛꯑꯦ ꯃꯣꯏꯗꯤ ꯃꯥꯔꯗꯤ ꯀꯨꯀꯤꯁꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯪꯂꯨꯔꯗ ꯀꯩꯗ ꯍꯧꯖꯤꯛ ꯍꯥꯟꯅ ꯑꯩꯈꯣꯏ ꯋꯥꯁꯛ ꯂꯧꯕ ꯂꯥꯛꯄꯤꯔꯝꯃꯤꯗꯨꯅꯤ ꯑꯗꯨꯒ ꯋꯥꯏꯐꯩꯅ ꯍꯥꯏꯔꯒ ꯇꯧꯔꯤꯗꯨ ꯉꯁꯤ ꯔꯦꯂꯤ ꯆꯠꯂꯤꯗꯨꯅꯤ ꯑꯣꯅꯦꯕꯜ ꯑꯦꯝ ꯑꯦꯜ ꯑꯦꯒꯤ ꯃꯥꯌꯣꯛꯇ ꯃꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯃꯣꯇꯤꯚꯦꯁꯟ ꯂꯩꯕ ꯃꯌꯥꯝ ꯁꯨꯝ ꯂꯩꯔꯛꯄꯅꯤ ꯑꯗꯨꯕꯨ ꯔꯦꯁꯇꯣꯔꯦꯁꯟ ꯑꯣꯐ ꯄꯤꯁ ꯍꯥꯏꯕꯁꯤꯗ ꯇꯉꯥꯏꯐꯗ꯭ꯔꯤꯁꯤꯗꯤ ꯑꯩ ꯏꯁꯥꯁꯦ ꯁꯦꯟꯁ ꯑꯣꯐ ꯕꯤꯂꯣꯡꯒꯤꯡꯅꯦꯁ ꯃꯅꯤꯄꯨꯔꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯗ ꯕ꯭ꯔꯥꯟ ꯇꯧꯔꯒ ꯊꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗꯁꯨ ꯌꯥꯝ ꯂꯥꯏꯒꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯦ ꯀꯪꯒ꯭ꯔꯦꯁꯅ ꯑꯣꯏꯕꯁꯨ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯀꯥꯞꯊꯠꯂꯒ ꯍꯥꯠꯂꯨꯕ ꯌꯥꯔꯣꯏꯕ ꯀꯩꯅꯣꯅ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯃꯅ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯣꯖꯥ ꯗꯥꯛꯇꯔ ꯔꯕꯤꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯜꯂꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯀꯥꯡꯄꯣꯛꯄꯤꯁꯦ ꯃꯣꯏꯒꯤ ꯇꯦꯟꯈ꯭ꯔꯕ ꯀꯤꯂꯣꯃꯤꯇꯔ ꯈꯔꯗꯣ ꯗꯥꯛꯇꯔ ꯔꯕꯤꯅ ꯄꯥꯡꯒꯜꯁꯨ ꯑꯣꯏꯔꯦ ꯀꯥꯞꯊꯣꯛꯑ ꯍꯥꯠꯂꯣꯛꯑꯒ ꯆꯠꯄ ꯀꯩ ꯀꯥꯏꯒꯦꯅ ꯍꯥꯏꯕ ꯑꯗꯨꯗꯤ ꯗꯤꯃꯥꯟꯒꯤ ꯑꯗꯒꯤ ꯃꯥꯒꯤ ꯚꯣꯏꯁ ꯍꯥꯏꯖꯕ ꯋꯥꯅꯦꯕ ꯄꯦꯟꯗꯕꯗꯨꯒꯤ ꯗꯥꯛꯇꯔꯅ ꯁꯨꯡꯇꯧ ꯇꯧꯕꯤꯕ ꯉꯝꯃꯣꯏꯕ ꯀꯪꯒ꯭ꯔꯦꯁꯀꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯒꯁꯨ ꯗꯥꯛꯇꯔꯅ ꯍꯥꯏ ꯍꯥꯏꯕ ꯅꯠꯇꯦ ꯑꯩ ꯄ꯭ꯔꯃꯥꯟꯒꯤ ꯋꯥꯅꯦꯕ ꯀꯅꯥꯝꯇꯅ ꯁꯤ ꯇꯧꯕ ꯅꯠꯇꯦ ꯄꯤꯁ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯅ ꯑꯩꯒꯤ ꯖꯥꯇꯤꯒꯤ ꯑꯗꯨ ꯑꯗꯥ ꯌꯦꯡꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁꯦ ꯉꯁꯥꯏ ꯀꯩꯅꯣꯅ ꯁꯥꯃꯅꯤꯅ ꯊꯝꯕꯤꯈ꯭ꯔꯦ ꯕꯤ ꯖꯦ ꯄꯤꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯠꯇꯦ ꯑꯗꯒꯤ ꯃꯩꯇꯩꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯠꯇꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯅꯤꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯗꯤ ꯇꯦꯟꯈ꯭ꯔꯕ ꯅꯨꯃꯤꯠ ꯅꯤꯄꯥꯜꯁꯤꯗ ꯃꯥꯅ ꯎꯠꯂꯤꯁꯦ ꯐꯖꯅ ꯇꯧꯔꯦꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯋꯦ ꯑꯩꯅ ꯕꯤ ꯖꯦ ꯄꯤ ꯃꯥꯏꯀꯩꯗ ꯍꯥꯏꯕ ꯅꯠꯇꯕ ꯁ꯭ꯔꯤ ꯈꯦꯝꯆꯥꯟ ꯃꯥ ꯍꯥꯟꯅ ꯀꯩꯅꯣ ꯍꯣꯏꯒꯤꯗꯤ ꯌꯥꯝꯅ ꯁꯥꯃꯅꯤ ꯍꯣꯏꯒꯤ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯣꯏꯅ ꯁꯦꯝꯕꯤꯔꯛꯏ ꯆꯥꯎꯔꯤ ꯂꯩꯀꯥꯏꯅꯤ ꯑꯗꯒꯤ ꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯦꯔꯤꯌꯔ ꯍꯧꯕꯗ ꯌꯥꯝ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯂꯩꯕꯅꯤ ꯂꯩꯀꯥꯏ ꯇꯤꯟꯅꯕꯗ ꯈꯪꯕꯤꯔꯝꯒꯅꯦꯕ ꯋꯥꯒ ꯄꯉꯥꯡ ꯉꯥꯡꯗꯕ ꯃꯥ ꯇꯧꯅꯤꯡꯉꯒꯗꯤ ꯇꯧꯕ ꯃꯤꯅꯦꯕ ꯍꯧꯖꯤꯛ ꯖꯤꯔꯤꯕꯥꯝ ꯆꯠꯄꯁꯦ ꯀꯅꯥꯝ ꯈꯪꯗꯦ ꯕꯤ ꯖꯦ ꯄꯤꯁꯨ ꯈꯪꯍꯧꯗꯦ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯃꯌꯥꯝꯁꯨ ꯑꯃꯅꯤ ꯈꯛꯇꯪ ꯈꯪꯉ ꯆꯠꯄꯅꯦꯕ ꯑꯗꯨꯅ ꯕꯤ ꯖꯦ ꯄꯤꯒꯤ ꯑꯥꯗ ꯋꯥꯀꯔ ꯂꯩꯕ ꯎꯅꯍꯧꯗꯕ ꯌꯥꯎꯋꯦꯕ ꯂꯥꯛꯑꯦꯗꯣ ꯈꯪꯗꯕꯅꯤꯅ ꯍꯥꯏꯗꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯅꯤ ꯑꯗꯒꯤ ꯃꯥꯅ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯏꯔꯤꯉꯩꯗ ꯀꯩꯅꯣ ꯇꯧꯔꯤꯉꯩꯗꯁꯨ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯃꯅꯨꯡꯗ ꯃꯥ ꯂꯤꯇꯥꯟꯗ ꯆꯠꯂꯒ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯎꯅꯔꯨꯏꯗꯨꯅꯦꯕ ꯊꯕꯛ ꯑꯣꯏꯅ ꯇꯧꯖꯒꯦꯅ ꯃꯥ ꯇꯧꯕ ꯍꯧꯔꯦꯅ ꯈꯤꯇꯪ ꯌꯦꯡꯃꯤꯟꯅꯈꯤꯁꯦꯕ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯔꯥꯖꯅꯤꯇꯤꯒꯤ ꯆꯩꯅ ꯍꯣꯠꯅꯕꯗꯨꯗꯤ ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯗꯤ ꯑꯩ ꯇꯧꯖꯅꯤꯡꯗꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯁꯤ ꯄꯤꯁ ꯔꯦꯁꯇꯣꯔ ꯇꯧꯅꯕꯒꯤ ꯃꯤꯁꯟ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯗꯤꯁꯀꯁꯟ ꯑꯩꯈꯣꯏ ꯑꯍꯨꯝ ꯇꯧꯖꯔꯤꯕꯅꯦꯕ ꯊ꯭ꯔꯨ ꯑꯦꯟꯀꯔ ꯑꯗꯨꯅ ꯄꯤꯁ ꯔꯦꯁꯇꯣꯔ ꯇꯧꯕꯁꯦ ꯆꯤꯟꯗ ꯍꯦꯛꯇ ꯑꯦꯄꯤꯜ ꯇꯧꯔꯒ ꯌꯥꯔꯣꯏꯕ ꯁ꯭ꯔꯤ ꯈꯦꯝꯆꯥꯟꯅ ꯍꯥꯏꯔꯤꯁꯦ ꯊꯕꯛ ꯑꯣꯏꯅ ꯎꯠꯀꯦ ꯄꯕ꯭ꯂꯤꯛ ꯗꯣꯃꯦꯟꯗ ꯍꯥꯏꯕ ꯌꯥꯗꯕꯁꯨ ꯂꯩꯌꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯖꯤꯔꯤꯕꯥꯝꯁꯦ ꯉꯥꯛꯇꯪ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯂꯤꯇꯥꯟ ꯌꯥꯝ ꯕꯔꯟ ꯑꯣꯏꯔꯤꯅꯦꯕ ꯂꯤꯀꯥꯝꯗ ꯉꯁꯤ ꯑꯦꯟ ꯑꯦꯁ ꯑꯦꯅꯁꯨ ꯆꯥꯔꯖ ꯑꯃ ꯇꯧꯕꯤꯌꯦꯕ आर्मी पुलगा कनोसिंसे नागा खुंजे मई थारे खोले गाना अदु अखोइना चुम्मी नत्र लालेदो हाइबो ngमोयबा सिरि खेमचाना स्टडी तौरे इशूसे मागी टीम अमा तानारगा मिनिट खुंदिगे माना रिपोर्ट लौरी अदुगा हुजि डॉक्टर तौबगानासु लै हुजिकि एआई टेक्नोलॉजी लाकांददि फोटो गसे थागतपा अन पुलिस डिपार्टमेंट सेंगदोइनेबा अदुम लेतेना अदु पुलिसना हाइदु सुमि सुमदेदुसु मागी मथक्ता इंक्वायरी कमिशन के मैम सेमा तौजरखिनि ngasi मक्तदा वाइफाई मैम रिलीज रिजन पी मैम अमना कइनो मई थागरेगाना ता हाइजिलकपा मई थाबा नतेबा पामदबगी मागी पेनदबि चनाबदुदि अखोइ मैतैसु मैतैगी एमएलए सिंगी मयुमदा मनिपुर मैम हौना मैतै मैम हौरगा मैतै पांगन हौरगा इरांगा सागतपा मैम अम थोखिदुनि अदुगा media fraternity da khoina not only BJP side huji phamjari ba khoi huma kaida haijening budi pau phongbi ba matam da marik chumna ade pau se chumma phau da haido ga na kana won kai do raga di pau do jati ga panbi da taw raga di si manipuri masen khana yab di pau se mapan gi state sing su am dumna lode ba kuki naga khana re kuki maitai khana maitai pangan khana re ga di kana won yungau ba ma khana ga da jati da pala huran bam pha ba adu pangan hurale na haibiya de ba maitai na hurale haibiya de ba mai Muhammad aduna kano pot hurale mamin do hayo मैतगी एल तो मन पोट हुराले हायोबा अदु जाति बलगा तौनदबा अन मेडिया दा सो अदुम बमा खोरे को शांति पुरना होना मतंग दि इशू जे फ्रेड तौवेबा द कनोम हाइबदा
भाइरल है तो वो पोस्ट मचा खंगना अदुम थाक थोक्तन मीडिया की माइकई मतंग पांगू शांति पुरक है श्री खेमचाल मतों पुरक गमोई मणिपुर मियाम पुरकदबनी मणिपुर मियाम मणिपुरी ने मांग थम्बद अखोई शांति पुरकनी मधुगी खोचतुदी श्री खेमचाल से अवांग थाक चंगसिले मागी थबक खरसना मणिपुर मियाम पेनबीरी लोब नते हौबदंगारी मखा तान तौब गमो इसनु मधु गमजगी हाइदना न्यू टीवी की खुतांग मणिपुर मियाम अखोई खुरुमग हाइजरी मैम पुनः मतंग पांगू अहान राउंड की सुमाय थमजगी Zamiam the Suyam Pazabapil, Kasutok, Quiggy, Yam no Riabatare, Quiggy, Adum, Lunabox Haina Babatare, Quiggy, was a loki was a Mitarani for Pajabani Masida Quiggy, Tabakti, Dokimatic, Quiggy, Brazasing the Apamba do. Apambagi, Maonda, Tabakti, Mactoro, Pase Brazasing, as Uri Habatare, Quiggy, IDP Sing Unaba, Duga, first priority, Mang the Quiggy was a loy kramatung da media briefing han review matam da so ko gi hagibata IDP singi resettlement gi matang na first priority oigini have you from power phone to ki bale bani praja singna ko gi makata na ko gi anoba chief minister sina torok da thabak sing da su yengmina bam khaksu changi ai ateno matam sida have tare ko gi thabak me amam torok ba have tare masida su praja sing ki matik pen bagi por ba khaju lai bani ozana soji pan bi ki ba oza basan da lak chage ko gi cabinet expansion gi matang have tare masi ko gi mamang da su da makhana khrabane ko gi numit tarani me asura ka dore adu hozi Fawbada Cabinet Council of Minister Lemhoriba Mokoi Mari Hydrokanda Kogi Mokoi Lemhoriba Cabinet Minister Sing Habatare could Messi expand or Octopus Karigino Havagi Pose Pradashina Suyam Hang Bahabatare Messi Matang the Sukang Bagi Port Makasulari Bani Masida State Government Habatare Sikilari Bus State Government Sinakoi Cabinet Expansion Matang Sekogi Masi hired by MLA since the Masida Minister Portfolio Japira Habigi Tabak State Government and Jabaran Jaga Center as far with the Cabinet Expansion in Matana to Mina Lake Base, the Rocha Karigino Habigi Portijam, can hang Raga Habitat, Masizo Zalaso, Sigi platform Sigi through the way Kumbiram Gani Duga, Laiba government. Habitat ko isema ba government sida presasing expectation makata na so hen tabak torakani habagi presasing expectation chumi am lei ba habitat masida kadai forward presasing na thazari base fulfill to bangam gada gi habagi potuga thambiosa tasem budi uji numini pani sure kongasi si khemchana lusingba sarkar se si BJP matumda ki sarkar na teba lai government se koi national democratic alliance ki sungsina ba sarkar ne ba sungsina ba sarkar jang sai wazarabi na jo hodoki ba kam de panda ba ma haibi do ai clear one ai khumjage akhoi uji manipur da shanti purak da khwai dei maru oi ba jati kang ama lai ba akhoi gi maitei pangal isi naw sina khwai dei maru oi ba dai ta lokhum thoi lawsu lawiri haibdi Maitei Kuki Kanare Komami brand, Maitei Kuki, Lena, Lay business sang boyadi, Honorable Chief Minister, Home Minister, Heba, Sikomidas, Sangsulu, Kudung Charo, about when I cannot talk about Honorable Chief Minister Shikem Chanse, Litan, he says Sangsulu Eva. Adu, Kalubomana, Nagaga, Maitei Punga Kuki, Hapalaga, and Sadur Koda, I could justify the Wopakums and Sarabel or them never. Putting aside Ibira, Mamma Yabire, Chief Minister Shikem Chanse, BJP Natre, Maitei Natre, Mayam Nomukina, I would land a Kalagadi Yarodana, Sumba Matang, Maitei. So what role like Huji Kampu Pida, Surasampurda, Moreda, anywhere in the state, one set pay up, say, Maitei Pangal is now never. Moy the Sumusas, we might maintain a poponi Panganjidina, Pupia Payawe, Pangan Mama, Quatagi Kanogi, Sungi Quatagi, Kanoda Morangi, one of the go to Ivory Kwami Patabakrana, Cookie Lemon and take Cookie Lemon Patti Hajero, Maitei, Paju Hajero. Koi mai tei da phatta basu lai ram gani ki da any jati da prithvi jati ku timta lai ba phatta ba hai bi aduna ne sai gi brand oina mai tei ni naga ku ki haina ko se manipuri haina se na ko na au da thamjari se ana hoji ki akoi mai tei pangal isnau da mantri ke da wei pi da bage hoji phau level da hai ba tum mai han ba thamjage ba hoji ki expansion kai thu na tok tok ge ba akoi chungsin ba sarkar na BJP da akoi mai tei pangal amta kaje die ba akoi vota number 1 aduna BJP bu thok da aduma ya hon ba han ba yoi na ngam de ba ani shu da NPP the Kai Boko, Honorable Nur Hassan. NPP the Maming Amaka Piri Eva. Moin Pirakoda that my Maming Yawak Deva. JDU lady Bakugi Nasir. JDU Maming Pirakti, who's powder, the Lotobuda. I did JDU Young Yarogi want to take alliance them in the same thing with the alliance, other the leader, Hogi Prime Minister Levenda, and the same Democratic Alliance, he Levin the Canada, my tape on Maming the Moy party, no Pibira Agadi, Aquida. Huziki expansion to wa kano to wa hana se bri yom se ama khoida ma yawi merge to raga jiriba gi asabudin se mai ma thak da case ke mam lai na ri haidi Dr. Rabi hoina ma se disqualified to godabni ma se JDU da karaga kamaina anti defection law laina
BJP yaoinu masi hingbasibu khangde adudi speaker gi chamber da sin torga leikramni case oin tawna adum thakam su leiri aduga akoi BJP gi jain mayam su leader mayam su waspo yaw trim ne bahana ahum laka kara aba Sri Biswajit leiri Dr. Radheshyam leiri Radheshyam animoni Dr. animok Dr. ore ji TS Radheshyam adagi Y Radheshyam adi atop leader mayam ma Sri Basanta adagi hana minister oimini CI ma dingo adagi mantri oibe aba BJP gi Maitai leader me ama BJP leader me am su yaudriba masi yaudaba torto me do hayeng di parliament loire dawni parliament loire matung da khana raga NDA gi su kana hakul kada ba adagi kuki naga lakhini music seisa su soi da yaur kani NPF hana yawamini aduga kuki sinau mate hana mantri ani oire mini moi lakhine ba ani lakhe dorimni sisu moi gi community ki marak tagi party marak tagi moi leader NPF ki mi do yaur kada khoina NPF se aina sigi candidate MLA se khangnei ga na Sri Khemchan ki prerogative ne ta chief minister hapsen biya bana teba chief minister gi di mai NDA gi alliance fakta ta tawna kadam na party han bar round yo ne si ka han taw sena haina ba kai leiba gi hojik taw yam thuna lani minister kuina matam mangal laga leiba bana te hojik kanona congress ki mai ke gi Dr. Rabi na bibi river suggestion me ma khoi loksin jage moi hojik ai ji dala dali gi wa am ta leitre manipur da yam thung da peace restore to buni aduna aina mai te pangal sinau sing da request taw jari bi khun khurma hajari bi Hujik na khoi gi khutta leire Manipur gi doi changba yaba khotpa leibina Shanti Puruk da khoi maitai na ta haire na kuki na haje kam thajadre maitai na haje kuki na thajabi de kuki na thajade ba haiba mafam sida maitai pangal sinau sina ga kuki marak tasu maitai kanbi rak paga yawa ba thoi mai thodok ma tu da lan manung tu da ado khoi media da so adum bo to kuki na maitai kal lega da haibi ga daune ba adu madu gi paw do sandok pa maitai na haiba kan da kuki na thajade ba adu maitai pangan haidi thajai ba moi sangba yabna swai to na maitai ma phurga kuki na modo kala moi na swai thaduk pe igana maitai na su kuki me am kalli ba hande ki thodu hi manung da palien da ga am si jana na ga leimine iban lita ji am si na bane maitai sangba yade kanu sangba yade lita je maitai kuire ba sangba siroi festival lengi kaim da thingam de ngara nga hangi thodu tu di ta semoti lita gi sunga sai anchor na haiba da su haibi gre kanu to da ingon question na hangbi gi da ban adum ta ta ga clarify to jage individual level the khatna bane ba thodu ma chang khak si mai te ma yawi thon ba social media ke gameams na flame to raga to de si yong na thokim ne na social media ki ma pangan je adu ki matikal le huji viral posting asaba ai haje AI technology la kan da di thok tom thok to ka che doctor to raga sem tok ba ngalang ma malhan ba am to na huji ti akhoi gi level si da khangi ba khoi ni sen nai nari ba thak sin ta ba technology ki thak la kan da di am aroi bi thak ta ne huji to ri ba mechanism me am se adu si na kan da ngasai gi matang chana thinghode na haibdo akhoi na sason paijai na matang cha ba hibisu haijage ba huji imung family game na taba ai family da ai isana ai nupi na na trai inau pa na kai dori ge se akhoi naked aina loi yang kai dori sing amde CCTV khil ai yum da ai CCTV na loi ubu ngam de ba huji magi room da khindab jaga da ana yangsan badu akhoi na sason tawjari na hek ngarang mi ma yum mai thado me moi tara ma ku na phadri kai no ga hairo ka adum be area adu da di hoi ngarang phadram ni ngarang do khoi phade du de khoi ya jage aduga phaba ga ji hekta tarai na ga ta yabu po na te ba si BJP ki wa na te atop state me am do BJP pa do slei ba moi da su riot me am thui ba riot ki da khut thab ji ga sumna gi khana ba criminal case ka yam khene ba mi yang khayum pu na mi mayum thado me ba phutia ja do kana no khangbu na te ba khoi na Singselaka adu matamgi matuna mo yadagi police station adagi mafam dugi mi kya tanaraga CID ke to sini chingthoga phabdu di ane ba ngasi border state na mohen duye more da thodu ong thoi crime ma tamu rum da chensin gi ba tamu si akhoi India na te Myanmar ni heta chensil la phawa da phana bi niu me amum sule aduga hoi akhoi na sason tawjabni na kanogi BJP government ojabni na litan ge thodu tu honorable chief minister na haktheng na yeng selaga mi pha pun tu public to phara so haidu ya da bu sule ngane ba mi yam phara mi yang khai ma ga sabina do kana no hangre ga phari mi do ta haidu ya na te ba pha bu khot bi thabuk tu di government ki honorable CM na tawre aduga public domain da lak area am nei ne ba mi yam khak phara haidu ga loi chen gi doi ne ba ai ge sabina ba jeki du pha ga hai ka da jeki di matung ni la salam ba mayam do tom dik hek mayam du di lot khi doi ne ba angna
ꯍꯣꯝꯒꯤ ꯊꯕꯛ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯀ꯭ꯔꯥꯏꯝ ꯄꯦꯔꯦꯠ ꯃꯇꯝ ꯋꯥꯔ ꯇꯥꯏꯞ ꯁꯤꯆꯨꯋꯦꯁꯟ ꯑꯩꯈꯣꯏ ꯁꯥꯁꯣꯟ ꯇꯧꯒꯦ ꯀꯥꯟꯗ ꯄꯪꯍꯥ ꯍꯔꯥꯎꯅꯤꯡꯉꯥꯏ ꯑꯣꯏꯕ ꯅꯠꯇꯦꯕ ꯕꯤꯖꯦꯄꯤꯅ ꯄꯥꯏꯔꯦ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯣꯏ ꯇꯧꯕ ꯌꯥꯕ ꯃꯇꯥꯡ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯃꯌꯥꯝ ꯑꯇꯣꯞꯄ ꯔꯥꯖꯅꯤꯇꯤ ꯃꯌꯥꯝ ꯍꯨꯟꯗꯣꯛꯄ ꯌꯥꯕꯗꯤ ꯍꯧꯖꯤꯛ ꯗꯥꯛꯇꯔ ꯔꯕꯤꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯁꯖꯦꯁꯟ ꯃꯌꯥꯝ ꯂꯧꯁꯤꯟꯖꯔꯤꯁꯤꯅ ꯑꯩ ꯑꯣꯅꯦꯕꯜ ꯁꯤꯑꯦꯝꯗ ꯇꯝꯗꯣꯔꯤꯅꯤ ꯁꯨꯃꯥꯏꯅ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯥꯏꯀꯩ ꯁꯥꯔ ꯈꯦꯝꯆꯥꯟ ꯊꯥꯒꯠꯄꯤꯔꯛꯏ ꯑꯅꯧꯕ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯔꯛꯇꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯀꯪꯒ꯭ꯔꯦꯁꯀꯤ ꯍꯦꯜꯄꯤꯡ ꯍꯦꯟ ꯔꯦꯟꯗꯔ ꯇꯧꯔꯦ ꯃꯁꯤ ꯕꯤꯖꯦꯄꯤ ꯃꯥꯏꯀꯩꯗꯁꯨ ꯂꯧꯁꯤꯟꯕꯤꯔꯒ ꯑꯐꯕ ꯁꯦꯁꯟ ꯇꯥꯟꯅꯔꯒ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯏꯟꯗꯤꯌꯥꯟ ꯅꯦꯁꯅꯦꯜ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯆꯧꯕ ꯍꯦꯜꯄꯤꯡ ꯍꯦꯟꯗꯣ ꯔꯦꯟꯗꯔ ꯇꯧꯒꯦ ꯇꯧꯔꯤꯁꯦ ꯁꯤ ꯇꯝꯕꯤꯌꯣꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯍꯥꯏ ꯑꯗꯣ ꯑꯩꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯇꯝꯖꯗꯣꯔꯤꯅꯦꯕ ꯑꯗꯨ ꯍꯦꯟꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯅ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯁꯔꯀꯥꯔꯗ ꯇꯥꯏꯅꯔꯒ ꯂꯥꯞꯈ꯭ꯔꯕ ꯂꯤꯇꯥꯟꯗꯨꯗ ꯀꯅꯥ ꯀꯅꯥ ꯐꯥꯔꯨꯕꯒꯤ ꯃꯍꯨꯠꯄꯨꯗꯤ ꯂꯤꯇꯥꯟꯗꯨꯗ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯨꯗꯒꯤ ꯃꯤꯗꯨꯅ ꯗꯥꯏꯔꯦꯛ ꯊꯧꯗꯣꯛꯇꯣ ꯊꯣꯛꯍꯜꯂꯝꯗꯕꯁꯨ ꯌꯥꯕ ꯄꯣꯠ ꯑꯃꯅꯦꯕ ꯃꯤ ꯌꯨ ꯊꯛꯄꯅꯦꯅ ꯈꯜꯂꯣ ꯐꯨꯅꯖꯩꯅꯕꯒꯤ ꯌꯨ ꯊꯛꯑꯦ ꯃꯁꯤꯗꯤ ꯉꯥꯎꯔꯦ ꯐꯨꯕꯤꯔꯨꯔꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯁꯤ ꯃꯌꯨꯝꯗ ꯅꯪ ꯀꯗꯥꯏꯗꯩꯅꯣ ꯅꯪ ꯎꯈ꯭ꯔꯨꯜꯗꯩꯅꯤ ꯅꯪ ꯀꯥꯝꯖꯣꯡꯗꯩꯅꯤ ꯑꯗꯣ ꯊꯤꯟꯕꯤꯕꯁꯨ ꯌꯥꯏꯑꯕ ꯉꯥꯎꯔꯦꯅ ꯈꯨꯠ ꯊꯥꯕ ꯈꯣꯠꯄ ꯇꯧꯕ ꯁꯣꯏꯈ꯭ꯔꯦ ꯊꯥꯈ꯭ರೆ ꯑꯗꯨꯗ ꯑꯃꯨꯛ ꯑꯩ ꯏꯆꯥꯗꯣ ꯃꯥ ꯐꯨꯔꯦꯅ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯀꯨꯀꯤꯅꯦ ꯑꯩꯈꯣꯏ ꯅꯥꯒꯥꯅꯦꯅ ꯇꯧꯅꯔꯣꯏꯗꯧꯅꯦꯕ ꯂꯥꯜꯂꯤꯕ ꯃꯔꯥ ꯂꯩꯕꯗꯣ ꯑꯩ ꯍꯥꯏꯁꯦ ꯁꯥꯏꯀꯜ ꯍꯨꯔꯥꯟꯕ ꯑꯃ ꯐꯥꯕꯗ ꯑꯗꯨꯅꯦ ꯑꯗꯥꯅꯦ ꯖꯥꯇꯤꯒ ꯄꯜꯂ ꯇꯧꯐꯝ ꯊꯣꯛꯇꯦꯕ ꯃꯥꯏ ꯖꯥꯇꯤꯗꯨꯅ ꯍꯨꯔꯥꯟꯕ ꯅꯠꯇꯦꯕ ꯁꯥꯏꯀꯜ ꯍꯨꯔꯥꯜꯂꯤꯗꯣ ꯍꯨꯔꯥꯟꯕꯗꯨꯅ ꯍꯨꯔꯥꯟꯖꯕꯅꯦꯕ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯇꯣꯝꯗꯤ ꯍꯦꯛꯇ ꯇꯧꯁꯦꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯍꯧꯖꯤꯛ ꯄꯥꯝꯖꯩꯁꯤꯅ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯁꯟ ꯁꯤꯗꯩꯗ ꯅ꯭ꯌꯨ ꯇꯤꯚꯤꯗ ꯈꯟꯅꯔ ꯌꯥꯕ ꯅꯠꯇꯦ ꯑꯥꯗ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯇꯥꯗꯕꯁꯤꯡꯁꯤꯅꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯂꯦꯚꯦꯜꯗ ꯃꯅꯤꯄꯨꯔꯁꯤ ꯀꯟꯃꯤꯟꯅꯁꯤ ꯃꯅꯤꯄꯨꯔꯤ ꯅꯦꯁ ꯑꯁꯤ ꯈꯜꯂꯀꯥꯟꯗ ꯊꯕꯛ ꯇꯧꯃꯤꯟꯅꯔꯒꯗꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯅꯤ ꯁꯥꯟꯇꯤ ꯄꯨꯔꯛꯄꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯩ ꯑꯔꯣꯏꯕ ꯔꯥꯎꯟꯗ ꯊꯝꯖꯔꯤ ꯐꯖꯅ ꯊꯝꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯀꯦ ꯑꯣꯀꯦ ꯑꯣꯖꯥ ꯊꯝꯕꯤꯌꯨ